비행군자. 하우라봐. Ma'am, isay Haurase, isay hagiday niya kasay. Bobo dilaw ay konje. Ngakso uli sari taurure sa araban nino. Iram bane ba ijo. Kasi hindi ka na. Konar got on na. Hi. Hello. Ngasaya live tuy makha tum la ka tuy ra ba. Mu halli ne ba. Adu ya no ba mu la amane ba. Nungaribo. Hi. Hi. Tulog din eh. Ina maingge. Ya. Sayang kayo. Ina makasabi lai re. Yak sila re. Ano to? Sorry, start yan. Kaya no diya mani eh. Notification dala angon. Kaya bekay han ge. Tihan ni. Kaya no. Sorry je. Mi se jara copy है 38 के हो गए रे करीनो मयक सिंह दे दी पाप दो कहीं योंग है हम सारे नोनी इनामा येंगो हेलो उनिंद्रा है कहीं उनिंद्रा वो खंग है काय अभी तो मास चार थोड़ा प्लीज आरजे कपल येंगबा याम नुंगाइए थैंक यू ngasiदी कई मथेल चारगे ngasiदी अखोई सन थोंबो ओइना चारे तामोदी चथोखरे कने उनिंद्रे हाइरो माजे उनिंगा कने येंग बिरो उनिंद्रा कने आई क्रॉस तोसन बिरो कइनो तौब्रो उनिंद्रे द्रा कमेंट चपिनि नंगे इनम्मा इशै सक्से है लाइव थाबियु थाजरी हाय खंगदी जम्बुबन हाइरो खंगदे हाय लाइव जा मैसेज कमेंट होगा रे बुत माले सक्से मिट लाउ थोपे ए थोती गई करी हाय नो आई नो ममे मये वाकुपद बुंगम दे मिच अदुइने ना फोन केना तोजे इतै म करी मथेन चाविरगे सिदी कैंसन थोंबो ने चारे तामो बोम हारो तामो रोय इनमा इसै सक्से इसै सक्से 사업은 시 타들 양 사업. 살라 가지디. 어머 돌아면 뭐 그러네. 부모님 지나라 강대다. 니 또 누아이다가 말해 봐. 니 생활에 그런 방에. 2G 참으로. 5G니 저 거기다 또 이제. Bên mấy người sản viên cái kịp nhau rồi đấy. Clip em đây cũng lâu rồi. Clip mà sao nhau kiểu như này biết rồi. Sai rồi. Xong rồi trong cất rồi chị. Toro mà là cái mũ. 이게 뮤직 세 댄스 하고 하는 거 아니야? 이사이 삭세 이사이 칸 비로 하면 라이브 자스 또 왜? 배만 한 폰도 보러. 배만 세 이행 어디 폰도 보러. 시대기 야들. 브라이트니스 좀 내매. Mai là tụi này cắt ra rồi này cái đó bây giờ có gì nữa.
ꯆꯠꯈ꯭ꯔꯕ Isay khanbiro iyamba pension chatkrabo chatkhre mathangse mukbang se yerum thongba mukbang tause chahunbadi kai comment jaba oh comment ni ningbaira comment to singkhatbada swain to de te yaad ha kai ni khongge dei paras mit phak to oslet Saya chingkhabe yagadan neba nungai bo itai ma nungai di kai iyamba pension jakraba mathang se mukbang se yerum thongba mukbang tor o hai tor ke mit se spec amta upta ya roi kai dor ke mit choba mit chopa udaba khotaba yauragadi yam chakhalabane Khambo hostel nakda I care center am lai bani am pho bani lisingam chani di lau bani spec o kai lau bada iche ama Haurase kanano akhoi itai gi loina biha iche akhoi mau masen mau fast mau ahan ai second ai smai taw ba sida phau ko ma le ai kara phau ta ne ji akhoi aseng bai akhoi sinau je wapok pi da maming cha phau da mi am ta da wangang da mi am ta da wang ta ngang cha da bu ga yum da la abo che la tri akhoi jan si da lai ri mau ani sang ma nei bo ai ji twins ne akhoi ma ne ai na ngak khang bi ai na ngak su ko che tum mu ne ko adui ne aina hawlak pa da huji thumbnail gi photo yam nungsi ye thank you isai sak pisana de isai khan bi ro ma'am yam nungsi na ye thank you ai akhoi je kaino jung mu thatlai ne ba live se tha bada makhon do cooler tha makhon yam hawe ba ada kaino live tha ge na mayam na live tha ge hai gi bado aduda kaino taw bane cooler ju mu thatle duna sa baga khang ine akhoi je yam nungsi Say hello, ma'am. Say kan biro. Say so pisana se live share taw biyo. Ngang da ngang ji di. Ngam maroi dai. ai no che Thabaton gi ning jaba che thabaton gi ning jaba mana nungsi ba mana hai badu saklo o hai ba. ro ning jaba mana nungsi ba mana inakta lepla rabada Yengjaba natana haingam dewa haise thamoy gi nungsiba Yengjaba mana nungsiba mana inakta lepla rabada si ba ta re nu da ai không tao kể xả đi hay rồi tao người kia mà hỏi là múc kadai no che hai silai re khoi phone number amta piro o hai akhoi video gi description da akhoi number yaw bane mirai bir sukai de tau da so mirai bir sukai de be mana ki sai la hai phải nang de hen pa sai la cha man lei da be nang sau lo nang sai ne si kai no ta le furo na je si na lei se kai lam da no hai akhoi up da ne dai jo ka interview ya de di phone hit chat pa phone ngak ta ni me bai jing je dai mu para wakhan ama bidina ama ta bu saklo oi saklo je na con đi à thì con lúc của mấy con nào wakhan ama bidina ama masih bukunsi hai dura Arimbani Purnama Miyoiba Arimbani Purnama Miyoiba Nasulangi Sagacharova Asana Kaikaba Khôn ra để xem cái này anh áo em nói thì lúc tùng được wakhan ama noi ma maro ama do ni ne na te ko che ne je ahan se mane ai na pokpane jeni ba se je ahan se chahi kya surage chahi kuntra mari sure wow hai thank you dialogue ama to ro boni gi a ji de boni cái dialogue lo boni dialogue ya ngai ngai le gi ni ne
ꯀꯩꯕ ꯃꯥꯏꯁꯤꯗꯤ ꯑꯊꯨꯞꯄꯤꯅꯤꯅꯦ ꯈꯣꯡ ꯌꯥꯝ ꯂꯤꯡꯕꯩ ꯇꯥꯏꯞꯇ ꯃꯁꯤ ꯕꯥꯡ ꯂꯣꯛꯄ ꯀꯥꯟꯗꯅ ꯈꯪꯍꯧꯗꯅ ꯑꯩꯅ ꯐꯥꯎꯖꯜꯂꯛꯄꯁꯤꯗ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯕ꯭ꯔꯥꯗ ꯏꯁꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯌꯨꯄꯤ ꯃꯆꯥꯅꯤ ꯃꯥꯜꯂꯦ ꯃꯦꯝ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯁꯟ ꯊꯣꯡꯕ ꯆꯥꯔꯦ ꯀꯨꯏꯔꯦ ꯃꯄꯥꯎ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯃꯥꯒꯤ ꯏꯁꯩꯗꯣ ꯁꯛꯂꯣ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯃꯥꯒꯤ ꯆꯤꯊꯤ ꯊꯥꯈꯤ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗꯦ ꯈꯥꯡꯐꯝ ꯈꯪꯗꯦ ꯃꯤꯔꯝꯁꯤꯗ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯄꯥꯎꯈꯨꯝ ꯉꯥꯏꯕꯗ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯃꯥꯒꯤ ꯃꯇꯦꯛ ꯇꯧꯔꯒ ꯁꯣꯠ ꯅꯠꯇ꯭ꯔꯦ ꯈꯅꯥꯎꯗꯣ ꯍꯥꯏ ꯌꯥꯗꯦ ꯆꯦ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤꯗ ꯑꯥꯔꯖꯦ ꯀꯄꯜꯒꯤ ꯆꯤꯆꯦ ꯗꯗꯥꯗꯨ ꯌꯥꯎꯔꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯦ ꯍꯥꯏꯌꯦ ꯃꯥꯗꯣ ꯇꯥꯡ 1ꯒꯤ ꯃꯇꯨꯡꯗ ꯌꯥꯎꯔꯛꯑꯅꯤ ꯀꯩꯗꯧꯔꯤꯒꯦ ꯆꯦ ꯏꯁꯩ ꯁꯛꯄꯤꯖꯅꯔꯤ ꯇꯥꯏꯄꯤꯡ ꯁꯣꯏꯈꯤꯕꯅꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯕꯦꯕꯤꯅꯥꯎ ꯑꯇꯣꯝ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯈꯤ ꯗꯤꯅꯦꯁ ꯂꯩꯍꯥꯎ ꯇꯥꯕꯝ ꯇꯤꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯇꯤꯝ ꯃꯥꯜꯂꯤꯗ ꯇꯤꯟ ꯑꯃꯣꯔꯥ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯃꯛ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯍꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯈꯔ ꯈꯨꯂꯣꯏ ꯇꯩ ꯂꯥꯛꯂꯒꯕ ꯅꯪꯕꯨ ꯁꯟ ꯀꯦꯖꯤꯗ ꯀꯌꯥꯅꯣ ꯁꯟ ꯀꯦꯖꯤꯗ ꯂꯨꯄꯥ 200 ꯄꯤ ꯄ꯭ꯔꯦꯡ ꯇꯧꯔꯣ ꯆꯦ ꯍꯣꯏꯒꯤ ꯄ꯭ꯔꯦꯡ ꯅꯨꯡꯉꯥꯏ ꯍꯣꯏ ꯇꯧꯔꯛꯀꯦ ꯌꯥꯝ ꯈꯪꯅ ꯍꯥꯏꯔꯛꯏꯗ ꯍꯥꯏꯁꯤꯗꯤ ꯑꯃꯣ ꯇꯤꯟ ꯀꯥꯡ ꯍꯤꯡꯉꯤꯕ꯭ꯔꯥ ꯅꯪ ꯅꯇꯨꯁꯨ ꯅꯪ ꯈꯛꯇꯪ ꯉꯥꯏꯔꯦ ꯊꯤꯗꯕ ꯅꯌꯨꯝ ꯄꯥꯟꯗꯕꯁꯦ ꯑꯩꯈꯣꯏ ꯇꯤꯝꯗ ꯅꯪ ꯈꯛ ꯉꯥꯏꯔꯦ ꯑꯣ ꯅꯨꯡꯉꯥꯏꯇꯦꯅ ꯅꯪ ꯅꯇꯨ ꯊꯤ ꯈꯪꯗꯗꯅ ꯂꯩꯔꯝꯅꯤꯗꯣ ꯔꯤꯒꯥꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯕꯟꯗꯅꯥ ꯄꯥꯟꯈ꯭ꯔꯦ ꯑꯄꯥꯕꯤ ꯄꯥꯟꯈ꯭ꯔꯦ ꯃꯤ ꯂꯣꯏ ꯄꯥꯟꯈ꯭ꯔꯦ ꯅꯪ ꯈꯛ ꯉꯥꯏꯍꯧꯔꯦ ꯑꯣ ꯅꯨꯡꯉꯥꯏꯇꯦ ꯇꯦꯡ ꯅꯨꯡꯁꯤꯌꯦ ꯍꯔꯥꯎ ꯂꯩꯕꯤꯌꯣ ꯃꯧ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕꯁꯦ ꯀꯜꯂꯛꯑꯦ ꯍꯧꯖꯤꯛ ꯀꯥꯟꯗꯤ ꯃꯧ ꯃꯁꯦꯟ ꯐꯥꯎꯕ ꯅꯨꯡꯁꯤꯅꯗꯦ ꯆꯦ ꯑꯅꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯊꯦꯡꯀ꯭ꯌꯨ ꯃꯗꯣ ꯃꯧ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯕ ꯍꯥꯏꯕꯁꯦ ꯃꯗꯨ ꯑꯄꯪꯕꯒꯤ ꯋꯥꯅꯤ ꯑꯝꯇ ꯄꯤꯌꯣ ꯅꯨꯡꯁꯤꯅꯅ ꯐꯪꯗ꯭ꯔꯦ ꯂꯩꯃꯤꯟꯅꯒꯗꯧꯕꯅꯤ ꯑꯔꯩꯕ ꯄꯣꯠ ꯆꯥꯃꯤꯟꯅꯒꯗꯕꯅꯤ ꯑꯔꯩꯕ ꯑꯩꯈꯣꯏꯕꯥꯅꯤ ꯄꯣꯠ ꯁꯦꯠꯃꯤꯟꯅꯒꯗꯕꯅꯤ ꯑꯄꯥꯝꯕꯗꯣ ꯈꯟꯅꯕꯒꯤ ꯃꯍꯨꯠꯇ ꯐꯖꯅ ꯍꯥꯏꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯆꯥꯕ ꯄꯨꯟꯕ ꯑꯗꯨꯏꯅꯦ ꯆꯥꯕ ꯐꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯒꯨꯍꯥꯇꯤꯗ ꯂꯩꯕ ꯀꯥꯟꯗ ꯅꯠꯇ꯭ꯔꯣ ꯏꯇꯩꯅ ꯏꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯣ ꯀꯦꯖꯤ 2 ꯊꯣꯡꯅꯦꯕ ꯏꯟꯁꯥꯡ ꯀꯣꯟꯅꯔꯣꯏ ꯑꯗꯨꯕꯨ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯒꯨꯍꯥꯇꯤꯗꯅꯦ ꯈꯅꯥꯄꯔꯥꯗ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯣ ꯈꯅꯥꯄꯔꯥꯗ ꯂꯩꯕ ꯀꯥꯟꯗ ꯈꯅꯥꯄꯔꯥꯗ ꯅꯠꯇꯦꯍꯦ ꯀꯩꯅꯣꯅꯦ ꯈꯅꯥꯄꯔꯥꯗ ꯅꯠꯇ꯭ꯔꯣꯅꯦ ꯈꯅꯥꯄꯅꯥꯗꯗꯤ ꯑꯩꯈꯣꯏ ꯂꯩꯕ ꯖꯒꯥꯗꯣꯏꯁꯦ ꯖꯒꯥꯗꯤ ꯈꯪꯗꯦ ꯍꯦꯜꯊ ꯁꯤꯇꯤ ꯍꯦꯜꯊ ꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯅꯦꯕ ꯍꯣꯏ ꯍꯦꯛ ꯈꯅꯥꯄꯔꯥꯗꯅꯦꯕ ꯈꯅꯥꯄꯔꯥꯗ ꯂꯩꯕ ꯀꯥꯟꯗ ꯑꯗꯨꯏ ꯑꯣꯛꯇꯣ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯣꯛꯇꯨꯁꯨ ꯄꯦꯄꯦꯀ ꯂꯥꯎꯔ ꯌꯥꯝ ꯍꯥꯎꯗ꯭ꯔꯣ ꯀꯦꯞꯁꯟꯗꯣ ꯆꯦ ꯑꯃ ꯆꯤꯆꯦꯁꯦ ꯀꯅꯥꯅꯣ ꯆꯤꯆꯦ ꯉꯁꯤ ꯑꯣꯛ ꯑꯣꯏꯔꯝꯃꯗꯤ ꯁꯦꯝꯕ ꯆꯤꯆꯦ ꯑꯅꯤꯁꯦ ꯑꯣꯛ ꯑꯣꯏꯔꯝꯃꯗꯤ ꯁꯦꯝꯕ ꯐꯅꯌꯥꯝ ꯊꯣꯛꯀꯅꯤ ꯆꯦ ꯆꯨꯝꯃꯦ ꯔꯥꯏꯠ ꯀꯦꯞꯁꯨꯟ ꯌꯥꯝ ꯌꯥꯎꯗꯣꯏꯖꯥꯠꯅꯤ ꯆꯤꯆꯦ ꯅꯪ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯑꯗꯨ ꯆꯦꯒꯤ ꯑꯉꯥꯡꯈꯩꯗꯣ ꯎꯗ ꯀꯨꯏꯔꯦ ꯑꯉꯥꯡꯗꯣ ꯕꯣꯔꯗꯤꯡꯗ ꯂꯩꯍꯧꯔꯦ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯗꯣ ꯊꯣꯛꯇꯣꯔꯦꯕ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯦꯕ ꯆꯍꯤ ꯑꯃ ꯃꯈꯥꯏꯃꯨꯛ ꯂꯩꯔꯝꯃꯦꯕ ꯖꯥꯟꯁꯤꯗ ꯑꯩꯈꯣꯏ ꯕꯨꯡꯉꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗꯣ ꯁꯤꯗ ꯀꯨꯏꯗ꯭ꯔꯕꯅꯤꯅꯀꯣꯊꯥ ꯐꯥꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯂꯩꯗꯣꯏꯁꯤꯁꯦ ꯊꯥ ꯃꯈꯥꯏꯃꯨꯛꯁꯨ ꯄꯣꯛ ꯐꯥꯗ꯭ꯔꯦꯗ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯤꯡ ꯆꯟꯗꯦꯕ ꯁ꯭ꯀꯨꯜꯒꯤ ꯑꯗꯨꯅ ꯑꯥꯗ ꯑꯗꯨꯝ ꯃꯤꯡ ꯆꯜꯂ ꯂꯩꯕꯅꯤꯅ ꯑꯥꯗ ꯂꯩꯍꯧꯔꯕ ꯀꯩꯅꯣ ꯆꯤꯆꯦ ꯅꯪ ꯆꯍꯤ ꯄꯥꯈ꯭ꯔꯦꯀꯣ ꯍꯥꯏ ꯆꯦ ꯑꯃ ꯆꯤꯆꯦꯁꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯆꯤꯆꯦꯅꯦ ꯆꯤꯆꯦꯒꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯑꯃꯃꯝ 1 ꯀꯩ ꯂꯝꯗ ꯂꯩꯗꯣꯏꯕ ꯑꯩꯁꯤꯗꯤ ꯀꯩ ꯂꯝꯗ ꯂꯩꯗꯣꯏꯕꯕꯨ ꯀꯩꯅꯣ ꯀꯩꯅꯣ ꯇꯤꯟ ꯅꯪ ꯉꯥꯡꯉꯤꯁꯦ ꯏꯆꯦꯗꯥꯗꯣ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯑꯩꯈꯣꯏ ꯁꯥꯏꯁꯨ ꯑꯥꯔꯃꯤꯅꯦ ꯑꯩꯈꯣꯏ ꯏꯇꯩꯁꯨ ꯑꯥꯔꯃꯤꯅꯦ ꯑꯥꯔꯃꯤ ꯉꯥꯛꯇꯅꯦ ꯑꯩ ꯂꯨꯍꯣꯡꯕ ꯂꯥꯛꯎ ꯆꯤꯆꯦ ꯂꯥꯛꯀꯦ ꯀꯩ ꯂꯝꯗꯅꯣ ꯈꯨꯃꯟ ꯃꯉꯥꯜ ꯆꯤꯆꯦꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯩ ꯆꯍꯤ 23 ꯁꯨꯔꯦ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯑꯩ ꯅꯨꯄꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤꯅ ꯅꯨꯄꯤꯁꯤ ꯂꯩꯔꯦ ꯁꯤꯗ ꯐꯩꯅ ꯇꯥ ꯂꯩꯔꯤꯁꯦ ꯕꯦꯝꯃ ꯑꯝꯇ ꯎꯠꯀꯦ ꯂꯥꯛꯑꯣ ꯕꯦꯝꯃ
ꯐꯝꯕ ꯂꯥꯏꯔ ꯃꯃꯤꯠꯀꯤ ꯍꯥꯏ everybody ꯑꯗꯨꯝ ꯇꯧꯁꯜꯂꯨꯗꯅ Hello everybody. ꯑꯝꯇ ꯇꯧꯁꯜꯂꯣ Hello cici. Mukbang tause. Ningthau khongdaine lake. Yai. Baton tawbiro. Ce ꯅꯤꯡꯊꯧ yumda ꯈꯣꯡ ꯄꯜꯂꯛꯄꯁꯦ ꯊꯃꯣꯏꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯏ ce yumda tholak adi koirako ai khoiromda koirake ce kaino how hairo hai male how ce noi duga laiba mafam yengu please duga ce gi angang do class kaya no angang class 5 kare hunda hoi chite hai kaino right now I'm in Langol hai male ko Langol dai ne ba okay mukbang tause kaino ukabi gi hai ukabi mukbang ai di ukabi taw sa duro thong sa duro ukabi ja ai di ka sa de che se bi how che nang chai ka sure kun tare sure ai mafam yeng luba please che nu shi bi kain mafam yeng luba bu kaino kang su kui dre kang gi mukbang tause che ani se yai ko tause akhoi kang bhagwas da lai do boi ta di kang gi mukbang torake akhoi ngasi di kai mathel charage ngasi akhoi kaino tawre san thongba chai akhoi ngasi ai huji live tharai se ko atai gemta natte ba akhoi je ngasi je ai gi live sida isai je sakhan ge tawbane ba adum mayamna isai phaja ba amamam khanbiro mayam pambi ba ꯈꯣꯟꯖꯦꯜꯅꯗꯤ ꯐꯖꯔꯕꯅꯤꯅ ꯄꯨꯁꯄꯥꯔꯥꯅꯤ ꯃꯥꯜꯂꯦ ꯑꯗꯨꯏꯁꯨ ꯁꯛꯇꯣꯏꯅꯤ ꯀꯩꯅꯣ ꯆꯦꯁꯦ ꯌꯨꯝꯗꯣ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯈꯣꯏ ꯌꯨꯝꯅ ꯋꯥꯄꯣꯛꯄꯤ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤꯒ ꯍꯥꯏꯕꯗꯣ ꯆꯦ ꯗꯥꯟꯁ ꯇꯧꯔꯛꯑꯣꯌꯦ ꯑꯩ ꯉꯝꯃꯔꯣꯏꯗ ꯗꯥꯟꯁ ꯍꯥꯏꯕꯗꯨꯗꯤ ꯑꯉꯥꯡ ꯑꯄꯤꯛꯄꯅ ꯇꯧꯒꯗꯕꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯟꯊꯗꯅ ꯍꯤꯗꯥꯛ ꯂꯩꯅꯔꯅꯤ ꯀꯗꯥꯏꯗꯒꯤ ꯂꯣꯏ ꯅꯤꯡꯒꯥꯏꯗꯅ ꯁꯤꯗꯅ ꯀꯔꯤ ꯀꯩꯅꯣꯒꯤ ꯃꯩꯈꯦꯠꯅ ꯇꯧꯔꯒ ꯃꯔꯣꯟ ꯊꯝꯃꯒ ꯑꯃ ꯊꯦꯡꯗ ꯂꯣꯏ ꯅꯤꯡꯒꯥꯏꯈꯤꯕꯩ ꯇꯥꯏꯞꯇ ꯆꯦꯅ duga ꯂꯩꯗꯣ ꯃꯐꯝꯗꯣ ꯌꯦꯡꯂꯣꯕ ꯄ꯭ꯂꯤꯁ ꯅꯨꯡꯁꯤꯕꯤ ꯌꯦꯡꯍꯜꯂꯛꯑꯣ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯌꯦꯡꯍꯜꯂꯛꯑꯣ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯂꯩ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯀ꯭ꯋꯥꯇꯔ ꯃꯅꯨꯡꯗꯅꯦ ꯀꯩ ꯌꯦꯡꯗꯣꯏꯅꯣ ꯃꯄꯥꯟꯗꯤ ꯊꯣꯛꯄ ꯉꯝꯃꯔꯣꯏ ꯌꯥꯝ ꯑꯣ ꯃꯄꯥꯟ ꯌꯥꯝ ꯁꯥꯏꯌꯦ ꯃꯄꯥꯟꯗꯤ ꯑꯔꯣꯏꯕꯤꯗ ꯁꯥꯏꯌꯦ ꯃꯄꯥꯟꯗꯤ ꯁꯣꯔꯤ ꯃꯄꯥꯟꯒꯤꯗꯤ ꯆꯦ ꯑꯅꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯄꯨꯟꯅ ꯌꯦꯡꯅꯤꯡꯉꯦ ꯍꯣꯏ ꯇꯧꯔꯛꯀꯦ ꯅꯦꯛꯁꯇ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯅꯦꯛꯁꯀꯤ ꯉꯁꯤꯁꯦ ꯑꯁꯦꯡꯕꯩꯗꯤ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯅꯝꯖꯦꯅ ꯍꯥꯏꯅꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯩꯈꯣꯏꯕꯥꯅꯤ ꯃꯨꯛꯕꯥꯡ ꯇꯧꯁꯦ ꯆꯤꯆꯦꯅ ꯍꯥꯏꯅꯕꯅꯦ ꯑꯗꯣ ꯁꯥꯃꯟꯅ ꯊꯣꯡꯕ ꯂꯣꯏꯔꯛꯄꯗ ꯁꯥꯃꯟꯗꯅ ꯉꯥꯎꯗꯅꯅꯦ ꯇꯟꯂꯛꯑꯕ ꯑꯗ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯅ ꯊꯥꯔ ꯇꯣꯛꯈ꯭रे ꯆꯦꯒꯤ ꯃꯆꯦ ꯀꯌꯥꯅꯣ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯆꯦ ꯑꯃꯈꯛꯇꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯩꯈꯣꯏ ꯏꯇꯩꯒ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯈꯛꯇꯪ ꯏꯕꯥꯅꯤ ꯏꯅꯥꯎ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯦ ꯃꯥꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ ꯀ꯭ꯂꯥꯁ 10 ꯀꯥꯕꯗꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯩꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕꯗꯣ ꯃꯥꯗꯣ ꯀꯩꯅꯣ ꯅꯥꯕꯗꯒꯤ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒ ꯊꯦꯡꯅꯍꯧꯗ꯭ꯔꯦꯕ ꯀꯩꯅꯣ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯆꯟꯒꯤ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯆꯤꯆꯦ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯍꯥꯏꯁꯦ ꯀꯔꯤ ꯏꯁꯩꯅꯣ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯍꯥꯏꯁꯦ ꯀꯔꯤ ꯏꯁꯩꯅꯣ ꯑꯩ ꯈꯪꯗꯤꯌꯦ ꯅꯪ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏꯌꯦ ꯔꯥꯅꯤ ꯊꯣꯛ ꯀꯅꯥꯅꯣ ꯔꯥꯅꯤ ꯊꯣꯛ ꯍꯥꯏꯁꯦ ꯑꯥꯔꯖꯦ ꯀꯄꯜ ꯑꯩ ꯈꯪꯕ꯭ꯔꯣꯌꯦ ꯃꯥꯅꯤꯅꯦ ꯅꯪ ꯈꯪꯗꯦ ꯅꯪ ꯔꯣꯖꯦꯟꯅꯤ ꯆꯦꯒ ꯇꯥꯃꯣꯒꯁꯦ ꯌꯥꯝꯅ ꯆꯥꯅꯩꯀꯣ ꯌꯥꯝꯅꯁꯨ ꯆꯝꯃꯤꯀꯣ ꯆꯦꯁꯦ ꯂꯨꯅ ꯇꯧꯕꯤ ꯇꯥꯃꯣꯅ ꯂꯥꯏꯕꯛ ꯐꯩꯌꯦ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯂꯥꯏꯕꯛ ꯐꯕꯇ ꯑꯣꯏꯌꯨ ꯊꯦꯡꯀ꯭ꯌꯨ ꯅꯣꯡ ꯇꯥꯏꯌꯦ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯇꯥꯗꯦ ꯅꯨꯡꯁꯥꯅ ꯁꯦꯒꯥꯏꯒꯩ ꯁꯥꯔꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯣꯡ ꯆꯨꯗꯦ ꯑꯩꯈꯣꯏꯗꯤ ꯏꯆꯦ ꯏꯕꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯆꯦ ꯅꯣꯏ ꯆꯦ ꯑꯍꯟꯗꯣ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏ ꯃꯥꯜꯂꯦ ꯃꯥꯁꯨ ꯃꯥꯏ ꯀ꯭ꯋꯥꯇꯔꯗ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯌꯨꯄꯤꯗ ꯂꯩꯌꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯌꯨꯄꯤꯗ ꯂꯣꯏ ꯂꯩꯌꯦꯕ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒ ꯅꯛꯅꯔꯦꯕ ꯌꯨꯅꯤꯠꯇꯣ ꯊꯪꯅꯕ ꯍꯥꯏꯇꯥꯔꯦ ꯆꯦ ꯍꯣꯏꯒꯤ ꯂꯝꯗꯣ ꯀꯥꯏꯗꯅꯦ ꯍꯥꯏꯕꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯨꯒꯨꯅꯨ ꯆꯦ ꯋꯥꯄꯣꯛꯄꯤ ꯑꯩꯅꯦ ꯋꯥꯡꯖꯤꯡꯒꯤꯗꯨꯅꯦ ꯃꯆꯤꯟ ꯀꯟꯕꯗꯣ ꯒꯥꯏ ꯑꯣ ꯁꯤꯗꯅ ꯃꯤꯡ ꯑꯃ ꯂꯩꯕꯗꯨꯗꯅꯤꯅꯦ ꯑꯩꯅ ꯈꯪꯗ꯭ꯔꯤꯁꯦ
ꯌꯦꯡꯉꯨꯅꯦ ꯁꯤꯗꯅ ꯚ꯭ꯌꯨꯁꯦ ꯀꯌꯥ ꯊꯣꯛꯏ ꯌꯦꯡꯉꯨꯅꯦ 44 ꯊꯣꯛꯇ꯭ꯔꯥ ꯑꯁꯤꯅ 109 ꯊꯣꯛꯏꯕ꯭ꯔꯥ ꯁꯤ ꯐꯣꯟꯁꯦ ꯀꯩꯅꯣꯝ ꯇꯧꯕꯅꯦꯕ ꯁꯨꯅꯣ ꯆꯨꯕꯅꯦꯕ ꯁꯤ ꯐꯣꯟꯁꯦ ꯍꯥꯏ ꯆꯦ ꯍꯥꯏ ꯍꯥꯏ ꯃꯣꯇꯤ ꯌꯨꯝꯅꯥꯝ ꯍꯥꯏ ꯑꯩꯈꯣꯏ ꯌꯨꯝꯅꯥꯝ ꯃꯆꯥꯅꯤ ꯁꯤꯗꯤ ꯑꯁ ꯅꯨꯃꯤꯠ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯐꯥꯛꯇꯣꯛꯑ ꯌꯦꯡꯕꯁꯦ ꯑꯦꯖꯦꯒꯤ ꯁꯛꯂꯣꯟ ꯑꯣꯏꯔꯕꯁꯨ ꯈꯣꯏꯌꯨꯝꯃꯒꯤ ꯇꯧꯕꯗꯣ ꯑꯗꯨ ꯁꯛꯄꯤꯔꯛꯑꯣꯌꯦ ꯁꯛꯂꯣꯟ ꯑꯣꯏꯔꯕꯁꯨ ꯈꯣꯏꯌꯨꯝꯃꯒꯤ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅꯦ ꯏꯁꯩꯁꯦ ꯐꯥꯗꯕ ꯉꯥꯛꯇ ꯈꯜꯂꯛꯏꯕꯣ ꯑꯩꯈꯣꯏꯗꯤ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯑꯍꯟꯒꯤ ꯏꯁꯩ ꯈꯜꯂꯛꯑꯣ ꯍꯥꯏ ꯅꯪ ꯀꯤꯛ ꯇꯧꯔꯛꯀꯅꯤꯀꯣ ꯑꯔꯦꯝꯕꯗ ꯅꯅꯥꯎꯄꯥꯅꯦꯃꯤ ꯁꯦꯔꯥꯡꯒ ꯇꯨꯔꯥꯡꯒꯤ ꯍꯥꯏ ꯑꯣꯛꯄꯤ ꯀꯥꯏ ꯍꯥꯏ ꯑꯣꯛꯄꯥ ꯍꯥꯏ ꯑꯣꯛꯄꯥ ꯏꯁꯃꯥꯅꯤ ꯃꯌꯥꯡ ꯌꯥꯝ ꯀꯪꯉꯕ ꯏꯁꯂꯤꯝ ꯕꯣꯗꯤꯅꯤꯅ ꯄꯨꯛꯅ ꯉꯝꯕꯁꯤꯗꯤ ꯊꯔꯣ ꯃꯔꯤꯒꯤ ꯊꯦꯡꯕꯨꯡ ꯃꯥꯟꯕ ꯅꯤꯅꯦ ꯗꯥꯏꯂꯣꯛ ꯇꯧꯔꯛꯑꯣ ꯅꯠꯇ꯭ꯔꯒ ꯏꯁꯩ ꯁꯛꯂꯛꯑꯣ ꯆꯦꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯕꯅꯦ ꯏꯁꯩ ꯈꯟꯕꯤꯔꯛꯑꯣ ꯍꯥꯏ ꯍꯥꯏ ꯑꯦꯁ ꯑꯦꯝ ꯀꯦ ꯕ꯭ꯔꯣ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯑꯩꯈꯣꯏ ꯌꯨꯄꯤꯗ ꯂꯩꯔꯤ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯀꯔꯤ ꯊꯥꯗ ꯂꯥꯛꯎꯒꯦ ꯍꯥꯏꯕꯗꯣ ꯁꯛꯂꯛꯑꯣ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯀꯔꯤ ꯊꯥꯗ ꯂꯥꯛꯎꯒꯦ ꯀꯩꯅꯣ ꯐꯣꯟꯁꯦ ꯄꯜꯂꯦ ꯀꯩꯅꯣꯕ ꯀ꯭ꯋꯥ करी थादलाऊगे मेरा थादलाऊरा Kairen thada laura borbaton ngai jari tang 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 uchi ni uchi aduine mo thangna ja inge thasu pam jade langban thasu paknade kundo leirang nang sat paka ningon pukningna khoi da jai matik tause ꯑꯗꯨꯗꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯎꯗꯨꯅꯇ ꯂꯩꯔꯦ ꯇꯧꯕꯗꯣ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ tumba chaba khangdana udunata leire nungsiba nangi satamdo mukul khuding laktu haninde chananingi wari nang taga masibu nungsiba kaubara ꯑꯩꯅ ꯑꯩ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯁ꯭ꯀꯨꯜꯗ ꯑꯩꯅ ꯀ꯭ꯂꯥꯁ 7ꯂ 8ꯂ ꯀꯥꯕꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯩꯅꯣꯗ ꯁ꯭ꯀꯨꯜꯒꯤ ꯀꯩꯅꯣꯗ ꯁꯛꯈꯤꯕ ꯏꯁꯩꯅꯦ ꯑꯩꯅ ꯁ꯭ꯇꯦꯖꯇ ꯁꯛꯈꯤꯕ ꯏꯁꯩꯅꯦ ꯁꯤꯁꯦ ꯎꯗꯨꯅꯇ ꯂꯩꯔꯦ ꯇꯧꯕꯁꯦ ꯑꯗꯨꯗꯤ ꯇꯨꯝꯕ ꯆꯥꯕꯗ ꯈꯪꯗꯅ ꯁꯛꯈ꯭ꯔꯦꯀꯣ ꯅꯨꯔꯩ ꯐꯤꯂꯝꯒꯤ ꯏꯁꯩ ꯅꯨꯔꯩ ꯐꯤꯂꯝꯒꯤ ꯏꯁꯩ ꯉꯝꯃꯗꯤ ꯐꯥꯖꯧ ꯇꯧꯕꯗꯣ ꯅꯨꯔꯩ ꯐꯤꯂꯝꯒꯤ ꯅꯠꯇ꯭ꯔꯣ ꯊꯃꯣꯏꯒꯤ ꯇꯦꯂꯪꯒꯥ ꯂꯪꯆꯥꯛꯇ ꯀꯤꯁꯤ ꯕꯗꯅꯥꯝ ꯀꯩꯅꯣ ꯕꯗꯥꯝ ꯁꯛꯂꯛꯑꯣꯌꯦ ꯕꯦꯝꯃ ꯅꯣꯏ ꯀꯀꯥꯅ ꯕꯗꯥꯝ ꯁꯛꯂꯛꯑꯣꯌꯦ ꯅꯪꯒꯤ ꯕꯗꯥꯝ ꯍꯧꯔꯣ ꯀꯀꯥꯅ ꯁꯛꯂꯛꯑꯣꯌꯦ ꯀꯀꯥꯅꯅꯦ ꯁꯛꯂꯛꯑꯣ ꯍꯥꯏꯁꯦ ꯕꯗꯥꯝ ꯐꯝꯃꯤꯁꯤꯗ ꯀꯆꯥ ꯕꯗꯥꯝ ꯂꯣꯏꯔꯦ ꯁꯤꯡꯒꯜ ꯂꯣꯏ ꯊꯣꯡꯉꯦ ꯀꯥꯏꯁꯤꯗꯤ ꯆꯤꯆꯦ ꯂꯚ ꯌꯨ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯆꯤꯆꯦ ꯑꯃꯁꯦ ꯀ꯭ꯋꯥ ꯆꯥꯔꯤꯔꯣ ꯍꯥꯏ ꯀ꯭ꯋꯥ ꯆꯥꯔꯤ ꯑꯗꯨꯏ ꯎꯝꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯤꯗ ꯃꯥꯏꯆꯣꯜ ꯀꯩꯅꯣ ꯃꯥꯏꯆꯣꯜ ꯍꯥꯏꯕꯅꯤ ꯌꯥꯝ ꯅꯩꯔꯒ ꯂꯩꯔꯝꯃꯦ ꯎꯗ ꯀꯨꯏꯔꯦ ꯁꯤꯗ ꯑꯣꯏꯅ ꯎ ꯋꯥꯡꯖꯤꯡꯗꯩ ꯍꯥꯏꯔꯣ ꯑꯩꯗꯤ ꯈꯪꯗꯦꯗꯅꯅꯦ ꯀꯩꯅꯣꯒꯤ ꯃꯃꯥꯡꯒꯤ ꯉꯣꯝꯆꯥ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯅꯥꯎꯕ ꯇꯤꯟꯅꯕ ꯕꯨꯡꯆꯥꯗꯣ ꯑꯗꯨꯒꯤ ꯃꯆꯦ ꯂꯧꯕꯗꯣ ꯍꯥꯏ ꯃꯥꯏꯆꯣꯟ ꯀꯆꯥ ꯕꯗꯥꯝ ꯊꯥꯔꯛꯇꯣꯔꯦ ꯁꯛꯇꯕꯤꯗ ꯕꯦꯝꯃ ꯂꯣꯏ ꯊꯥꯔꯦ ꯁꯛꯎꯔꯣ ꯇꯧꯁꯟꯅ ꯑꯗꯥꯏꯗ ꯁꯛꯂꯩꯗꯣ ꯑꯉꯥꯡ ꯁꯛꯍꯟꯒꯦ ꯀꯥꯟꯅꯗꯦ ꯁꯛꯑꯣ ꯅꯪ ꯑꯗꯥꯏꯗ ꯇꯨꯃꯤꯟꯅ ꯁꯛꯏꯗꯣ ꯀꯩꯒꯤꯅꯣꯕ ꯋꯥ ꯒꯥꯏꯁꯦ ꯀꯔꯝꯕ ꯖꯨꯛꯀꯤ ꯀꯥꯎꯈ꯭ꯔꯕ
ꯑꯗꯨꯗꯣ ꯐꯥꯗꯤ ꯐꯥꯗꯦ ꯌꯥꯝꯗꯤ ꯄꯥꯝꯕ ꯏꯁꯩꯅꯦ ꯑꯗꯨꯗꯣ ꯁꯣꯃꯥꯅꯒ ꯀꯨꯝꯕꯗꯨꯗ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯅ ꯀꯔꯝꯕ ꯆꯠꯀꯦ ꯀꯥꯎꯈ꯭ꯔꯕꯣ ꯁꯛꯑꯣꯗꯤ ꯌꯥꯗꯦ ꯁꯛꯑꯣ ꯁꯛꯑꯣ ꯁꯛꯍꯟꯒꯦ ꯁꯛꯑꯣ ꯇꯧꯔꯣ ꯁꯛꯑꯣ ꯍꯥꯏꯔꯒ ꯀꯩꯅꯣꯅꯦ ꯅꯪꯒꯤ ꯏꯀꯥꯏꯔꯤꯁꯤꯗꯤ ꯑꯗꯨꯗꯤ ꯔꯤꯃꯤꯛꯁꯇꯨꯅꯦ ꯅꯪ ꯁꯛꯏꯗꯣ ꯑꯗꯨꯅꯅꯦ ꯔꯤꯃꯤꯛꯁ ꯅꯠꯇꯕꯗꯣ ꯅꯨꯡꯉꯥꯏꯕꯅꯦ ꯇꯣꯛꯑꯣ ꯑꯗꯨ ꯌꯥꯔꯦ ꯏꯅꯥꯎꯁꯦ ꯀꯔꯝꯕ ꯀꯥꯟꯗ ꯌꯨꯝ ꯊꯣꯛꯂꯛꯇꯣꯏꯅꯣ ꯑꯩꯈꯣꯏ ꯗꯦꯠ 10ꯒꯤ ꯃꯅꯨꯡꯗꯗꯤ ꯌꯧꯔꯛꯑꯅꯤ ꯅꯣꯏ ꯅꯆꯤꯟ ꯏꯅꯥꯎꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤꯗ ꯅꯨꯡꯉꯥꯏ ꯂꯩꯀꯣ ꯍꯥꯏ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯗꯁꯨ ꯀ꯭ꯋꯥ ꯐꯪꯕ꯭ꯔꯣ ꯀ꯭ꯋꯥꯗꯤ ꯐꯪꯉꯦ ꯍꯥꯎꯇꯕꯩ ꯋꯥꯅꯤ ꯁꯤꯗ ꯑꯁ ꯀ꯭ꯋꯥ ꯁꯥꯗꯥꯒ ꯑꯗꯨꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯗꯣꯝꯒꯤ ꯍꯦꯛꯇ ꯀ꯭ꯋꯥꯅ ꯊꯨꯝꯕꯗ ꯁꯨꯅꯨꯗꯣ ꯄꯥꯛꯅ ꯃꯅꯥ ꯊꯨꯡꯅꯕ ꯇꯩꯔꯒ ꯆꯥꯏ ꯁꯤꯒꯤꯅ ꯃꯌꯥꯏꯗ ꯁꯠ ꯁꯠ ꯅꯥꯜꯂꯒ ꯑꯃ ꯕꯦꯃꯥ ꯍꯥꯏꯔꯒ ꯗꯥꯟꯁ ꯇꯧꯔꯤ ꯀꯀꯥꯅ ꯊꯥꯔꯛꯏꯁꯦ ꯕꯣꯆꯤꯅ ꯑꯩ ꯉꯝꯃꯔꯣꯏꯗ ꯂꯧꯁꯜꯂꯣ ꯀꯥꯕꯣꯏꯁꯨꯗ ꯎꯔꯕ ꯍꯪꯉꯣ ꯎꯔꯕ ꯍꯪꯉꯣ ꯀꯥꯕꯣꯏꯁꯨꯗ ꯑꯗꯨꯝ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯔꯤꯜꯁ ꯌꯥꯝ ꯅꯝꯅꯩ ꯍꯥꯏꯕ ꯁꯤ ꯏꯁꯩꯁꯦ ꯁꯛꯄꯁꯨ ꯅꯨꯡꯉꯥꯏꯕꯅꯦ ꯑꯁꯤ ꯑꯝꯇ ꯎꯠꯈꯣꯁꯦ ꯇꯧꯔꯣ ꯑꯩ ꯉꯝꯃꯔꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯛꯑꯦ ꯀꯔꯤꯕ ꯅꯪ ꯑꯩ ꯈꯪꯗꯦꯕ ꯄꯨꯄꯨ ꯏꯕꯣꯕꯤꯒꯤ ꯎꯁꯣꯞꯇ ꯀꯩꯅꯣ ꯑꯅꯤꯃꯛ ꯆꯥꯛ ꯆꯥꯃꯤꯟ ꯎꯁꯣꯞꯇ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯕꯗꯣ ꯑꯣ ꯀꯩꯅꯣ ꯆꯤꯔꯥꯄꯨꯔꯗꯩꯔꯣ ꯑꯠꯆꯥ ꯑꯩ ꯉꯝꯃꯔꯣꯏꯗ ꯑꯩ ꯁꯥꯎꯔꯦ ꯀꯥꯏꯁꯤꯗꯤ ꯁꯥꯎꯒꯅꯣ ꯑꯩ ꯁꯥꯎꯔꯛꯑꯒꯦ ꯍꯥꯏꯁꯤꯗꯤ ꯉꯥꯏꯈꯣꯀꯣ ꯂꯦꯞꯄꯒ ꯑꯣꯏꯅ ꯇꯧꯍꯜꯂꯛꯑꯣ ꯍꯥꯏꯁꯤꯗꯤ ꯇꯧꯈ꯭ꯔꯦ ꯀ꯭ꯋꯥꯇꯔ ꯀꯩꯅꯣ ꯅꯨꯡꯉꯥꯏꯔꯅꯤ ꯀꯩꯅꯣ ꯀ꯭ꯋꯥꯇꯔ ꯅꯤꯡꯒꯥꯏꯔꯅꯤ ꯌꯥꯔꯔꯣꯏ ꯒꯥꯏꯁꯤꯗꯤ ꯇꯥꯃꯣꯅ ꯅꯅꯥꯎꯄꯥ ꯀ꯭ꯋꯥꯇꯔ ꯅꯤꯡꯒꯥꯏꯔꯅꯤ ꯕꯦꯝꯃ ꯀ꯭ꯋꯥꯇꯔ ꯌꯥꯔꯔꯣꯏ ꯅꯤꯡꯒꯥꯏꯔꯅꯤ ꯀꯥꯕꯣꯏꯁꯨꯗ ꯑꯝꯇ ꯍꯥꯏꯒꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯏ ꯑꯅꯤ ꯅꯣꯏꯒꯤ ꯕꯦꯝꯃꯁꯦ ꯌꯣꯏꯍꯦꯟꯕ ꯂꯨꯋꯥꯡꯆꯥ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯏꯒꯤ ꯕꯦꯝꯃꯁꯦ ꯍꯥꯏꯕ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯅꯣꯏ ꯍꯥꯎ ꯑꯅꯤꯕꯣ ꯑꯩꯈꯣꯏ ꯁꯟ ꯆꯥꯔꯦ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯈꯪꯂꯛꯑꯕ ꯍꯥꯏꯁꯤꯗꯤ ꯈꯪꯉꯦ ꯑꯗꯨꯝ ꯇꯧꯔꯗꯤ ꯃꯁꯥꯁꯤ ꯌꯥꯡꯉꯛꯀꯅꯤ ꯅꯨꯡꯇꯤꯒꯤ ꯇꯧ ꯂꯩꯔꯕꯅꯤꯅ ꯕꯁꯟꯇꯤ ꯃꯕꯥꯅꯤ ꯃꯅꯤꯡꯗ ꯍꯥꯏ ꯆꯦ ꯍꯥꯏ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯏꯁꯤꯡꯁꯦ ꯏꯪꯗ꯭ꯔꯦ ꯑꯩꯗꯤ ꯍꯥꯎꯇꯦ ꯑꯥꯏꯁ ꯊꯥꯖꯜꯁꯤꯔꯥ ꯇꯣꯡ ꯆꯦ ꯅꯪ ꯀꯩ ꯂꯝꯗꯒꯤꯅꯣꯕ ꯍꯥꯏ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤꯗꯩꯅꯦ ꯏꯕꯥꯏ ꯀꯩꯅꯣꯗ ꯃꯨꯝꯕꯥꯏ ꯌꯧꯈ꯭ꯔꯦ ꯃꯥ ꯏꯕꯥꯏ ꯒꯣꯌꯤꯡ ꯇꯧꯈ꯭ꯔꯦ ꯒꯣꯌꯤꯡ ꯇꯧꯈ꯭ꯔꯦ रील बनाने के लिए अच्छा ꯏꯁꯩ ꯁ꯭ꯋꯥꯏꯗ ꯃꯌꯥꯝ ꯈꯟꯈꯤꯕꯅꯦꯕ ꯃꯌꯥꯝ ꯆꯦꯟꯈꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯀꯅꯥꯒ ꯂꯩꯒꯦ ꯍꯥꯏ ꯃꯥꯜꯂꯦ ꯑꯩ ꯏꯊꯟꯗ ꯆꯤꯆꯦ ꯍꯣꯏ ꯉꯁꯤ ꯁꯟꯗꯦꯅꯦꯅ ꯀꯣꯏꯔꯛꯑꯝꯕꯅꯦ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯁꯨ ꯌꯨꯝ ꯄꯥꯜꯂꯦ ꯑꯉꯥꯡ ꯑꯃ ꯁꯨꯔꯦ ꯀꯩ ꯂꯝꯗ ꯄꯥꯜꯂꯤꯅꯣ ꯅꯪ ꯍꯥꯏ ꯆꯦ ꯍꯥꯏ
Badam ngata ngare ne ko si. Akhoi swaidadi nong chui noi adadi nong chudro as nongga chude ngarang di khara khitangga kheamme. Cici nangi pisumda ai ye kakken ta. Ibi ba tau pina nu? Ai kai. Siang ka. Aina malene noi siegi san sabeira kayo san kayo ulo mane Akhoi san na body ki makha pole phamam ju san na le ko. bisum yak bi ne ye Bisum hai tai ye. ai ye no ai sum ki ki na na ki no Si sai yung mai ja ja. Ini pole ku ne inang pine inang pa ne ai ne koi sa ne koi ta ne koi ne Sisi noi ani nasin na na mane Bema asda consider ya ko ni ko. Bema ja Ay kam kay consider. consider ya ko na. sampu ne ye pe ang ma tam ne ba Sira. Nate consider molo man ba ni le ngani. As lanu man da loy guys na. karam bana han no khang de hai aina Ko ti jen le. Sira ja. Nate me aduna kan maskaran. Ai taw ke law ya. dau biki zak kai Thawbal kai jaga dagi no ipam da thawbal awang lai kai ne khoi gi. ko lam kai dau doi ba Kusum ko no. kak na ba maya mai sam do pi do ne mana kari lam da no si boy UP da जब कोई बात saksu haipet mane aduna hangbane hai hoi na to bi ni na oi kaban ka de ni how ko kai jaga de no ye khalo se pisum do post ta ni yeng se hai ye ko lo ka de ye halak ke lobi ma do lokok man do na se ani gi mingi hai aina sumati mana jeniba hai ngai ko kailo oibi sanari ro kaino oibi sanari oi kaino oibi sanari ai ngam rồi mai ko ma hang ko ji hai ne asim asem dai ra how ka asem asim ra de oh uttar pradesh hai da UP hai उत्तर प्रदेश के यूपी का जिक्र किया गया UP की फॉर्मूला दो उत्तर प्रदेश hai bene ini poi ku bol lai ri ye अंदर कोई को किधर आ रही akoi mana ai mana ta lai ram ne akoi mana ta do han ta lai haure amuk changa ni kha lai raga se noi ani se kai lam da gi no ma na thau ba lawang lai kai ai na lam jaw awang lai kai और
sorry kaina oibi sanari ro hai bane hoi ai do ke ba haite ba ko adu pisumya ba do ai di haidi tasengna pisumya thola pa ai ngon da mi ni ye ga boy da ninge ba adu do gi ke da ba gi ma pisumya ba sa ba ye ni hai kai mathen chara ke chen San thong ba bona bona kadai da gi no bona wa popi Rona wa pupi dagi Chị làm giàu cay mà lên nào. Ông lấy cay. Chị anh sẽ làm gì này ao. ngã lại akhoi kia Đã đi karam kana halak tuino. akhoi kia bula kan Thằng thạc á. ngã lại akhoi kia bula kan phuna ke me aming bio Kana ni imung no. mungin rogi oh Khang bra khang da bra. Hàng ấy mi sẽ hàng là cay đấy nó hai đô tôi nghĩ tăng lắm kìa. arai bingong da Aray mo da. Sanggita chanu. Nang na hàng ấy đô nang sẽ cái đây đấy nó hàng là tăng lô. Nani ko nang Instagram pai bro hai bài. ai pai e kai ngarang han da hang ngai ai jeni bai nam na dum le bi Se ai khang bro hai. mami kana Khang da bai na sanggita chanu hai e. Se ahan haza to kini ko inama do kia ba yam hay ba ne. hay lắm rồi badam tổng rồi đấy Giàu da lấy đam mê hay. nhiều đấy chị chứ Nang do kay làm đây no hay làm giàu fry vậy lấy đam mà no. Mấy em san kun kum ko lagi yang biro tu. Mai ek piri ne tu. 시즌은 아이기 게 노지가 시나때 시즌은 싸나예봐 아이나 그러면은 싸나지는 건데 왜 시즌은 얼마 시즌은 그런 거 왜봐 시즌은 파운데이션 풀 메이크업 안 떠 보이도 어디 싸나네봐 앵당 메이크업 좀 사이복 좀 잡고 그때 신잖아 ai làm giàu đã lấy làm mẹ awang lại cái đấy nghe hay làm giàu awang lại cái đấy nghe cô chỉ chế làm giàu awang lại cái này mới mà bằng Ye lang bam ta do khang bro lấy đó cái đó cũng năng hâu ba. Mà ninh sang chết là cái ye lang bam ta do. Adu ki ye lang bam ta mới bền đấy. chị beauty blender chứ ngoài ngoài ai hắn được si share cái nó giàu được tao tự giàu Say saglo o hay. xây khăn lọ xây sao lỗi xây khăn Ini sorry mo yang thêm. Karam bajuke kau krabahing da mangkiba mangi manglano Soro khai bam đây le ram đi do. utlare Malem lai sa ama hatchul lo hai. Salwar se lang malem lai sa na madi pithrivi se gai ra ni. hai phong khang de Oh, so adudi dukan phamba boy do khangra dukan phamba boy do khangra dukan phamba boy gi moi gi lerak sambam gi hen matsin le ba yum da koi gi ni. wa ai gì sai khan biro mauna ka phajab se tinjot payawi do saksida laisari ngai phajaram bi umalag thijen be ure yamna thengnare da borjen hoi gi do je hai o yai ga hai ji Eh, Sanggita, nang hoy nang di ma. Yam na chawramani ne nang di pisapi nge na uday ngasi bo udri idea. Ay ninjang eh kay no da ini ngambi kali ramadan natro. tung ko teng tang Hoy ai hai. na ta ji na noi Khang e. ai crayon gì cái tàu này ta ano mane chị cái gì đi
Isay khanbiro Khangge nga. khangge. Nang ai ngasai dagi nang sokhaibamda leiramane habaduda airo ai sokhaibamda hairapudun sung ngakang mingdo. Laisa nang thalo. Chiche ani chahi kaya surage. Chahi jing asi yameda hangije. Ai 34 ma 27. Sakti yam ole ko che hai. Sakti ngawai he mama ni malam badi hoji kaino mandalamne ranu mandal male ko hoji ngawai mandama malam badi hoji ranu mandal male hoji kocho buda Ngawai nang na uri ngai jani wasi la mukpa bani haujing nang na mu uraka na bom man bani kinadradi. kariba ranu mandal na hamba sakpai sai dum stage ta sai dum Hindi hindi isay yam sai mama laisam Mama Laisa me magi vocal yam na mali ko nice of sister thank you Malinge sama saura jero Laisa me magia. laisam me mai kai sai le kai sai le salo Yamno bilani mo. chahi chegi mingdo kari haibano ai si kaw khre je ko si je mami sumati sangita ga hai phet manai mai yau da bai ai charger to ka le ga charger chang ko Laisa me me isay ni jang ni ne je ni jang thong. thi yo Brother kai sa khage hai. brother to kanu che ama lo ko sakhi bane Emang ma tapi aja. ai ki ba si ki ne ko se pai ni Ini proses ni Laisa me masuk. Lam lan bani du phajaba Ham khinang du aina kaning apa mitu Siam ha nang yung pala boy khori nu ne Sumai na bia mới sumai tông tròn lên lên hồ bằng ngang. oh Bà lê tu isa nước pi nang đi bà là bơ. akhoi lam dai ne akhoi lengani ne kun daret already mane chiche kai insang sarage akhoi ngasi san thong ba miss na le kai ko nairam miss na le kai koi gan ba lairam khoding lamdan ba chin ba khohi tai duna nata toranu mai thak pa tanare Chahi se na asum na hai bro. Amma kalau kita. kayang kuina asumna kanduna tawdan Hinkini. lenki Can I push it now? Tahu mana? Jangan. tong no ai na share Umar kami. Jadi sudah. kayang kuina asumna kanduna lenki Karamba mi gupta aigi wakhal karamna nang gi wakhal ai gadam ne karamna kau thu Ai na. ngamgani aina silai dudi makale adu intho dudi lakta ne makada illo makada Film nhìn với lạc với gia đình ra. cái film nó đi nghe gái rồi Film nhìn với lạc với gia đình ra. thank you
ꯆꯤꯆꯦꯒꯤ ꯆꯍꯤꯗꯨ 16 ꯅꯠꯇ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯃꯥꯅꯦ 18 ꯑꯩ 18 ꯍꯥꯏꯔꯛꯇꯣꯔꯦ ꯊꯥ ꯑꯃ ꯍꯧꯖꯤꯛ ꯖꯨꯂꯥꯏ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯖꯨꯟ ꯖꯨꯂꯥꯏꯂꯣ ꯖꯨꯟ ꯅꯠꯇ꯭ꯔꯣ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯊꯥ 2 ꯑꯍꯨꯝ ꯈꯛ ꯉꯥꯏꯔꯦ ꯑꯩ 16 ꯃꯄꯨꯡ ꯐꯥꯒꯗꯕ ꯊꯦꯡꯛ ꯌꯨ ꯆꯦ ꯑꯩꯅ ꯍꯥꯏꯕ ꯏꯁꯩ ꯁꯛꯄꯤꯔꯛꯄꯒꯤ ꯍꯥꯏ ꯆꯦ ꯁꯨꯃꯇꯤꯒꯤ ꯑꯦꯀꯥꯎꯟ ꯀꯃꯥꯏ ꯍꯥꯡꯒꯦ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯂꯩꯇꯦ ꯀꯔꯤꯅꯣ ꯏꯟꯊꯣꯛꯀꯦꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯂꯩꯇꯦ ꯑꯩ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯟꯅꯅꯦ ꯍꯥꯡꯉꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯑꯩ ꯀꯩꯅꯣ ꯐꯦꯁꯕꯨꯛ ꯄꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯑꯥꯔꯃꯤꯒꯤꯁꯤꯗꯗꯤ ꯐꯦꯁꯕꯨꯛ ꯄꯥꯏꯕ ꯌꯥꯗꯦꯕ ꯌꯥꯗꯦꯅ ꯑꯗꯨꯗꯨꯅ ꯇꯧꯕꯗꯒꯤ ꯑꯩꯒꯤ ꯇꯣꯛꯈ꯭ꯔꯦ ꯑꯦꯀꯥꯎꯟꯗꯣ ꯂꯩꯕꯨꯗꯤ ꯂꯩ ꯈꯔ ꯂꯩꯔꯒ ꯄꯥꯏꯔꯛꯀꯅꯤ ꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯥꯒ ꯃꯥꯟꯅꯩꯅ ꯆꯍꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯒ ꯃꯥꯟꯅꯩ ꯆꯍꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯒ ꯃꯥꯟꯅꯩꯅ ꯆꯍꯤꯁꯤꯗꯤ ꯍꯥꯏꯕ ꯑꯣ ꯁ꯭ꯄꯦꯂꯤꯡ ꯂꯥꯟꯕꯩ ꯅꯪꯒꯤꯗꯤ ꯆꯦ ꯁꯪꯒꯤꯠ ꯑꯩꯒꯤꯗꯤ ꯆꯦ ꯁꯪꯒꯤꯇꯥ ꯆꯅꯨ ꯍꯥꯏꯅ ꯍꯥꯡꯕꯅꯦ ꯆꯦ ꯁꯨꯃꯇꯤ ꯑꯩ ꯍꯣꯔꯦꯟ ꯌꯦꯡꯉꯛꯀꯦ ꯇꯨꯃꯤꯟꯅ ꯅꯪ ꯌꯦꯡꯒꯦ ꯀꯥꯏ ꯂꯩꯒꯦ ꯇꯦꯖꯄꯨꯔꯗ ꯂꯩꯔꯤꯕ꯭ꯔꯣ ꯌꯨꯝ ꯄꯥꯜꯂꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯆꯦ ꯌꯨꯝ ꯊꯣꯛꯂꯛꯑꯕꯣ ꯑꯩꯈꯣꯏ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯈꯔ ꯇꯥꯡ 10 ꯃꯇꯨꯡꯗ ꯂꯥꯛꯑꯅꯤ ꯀꯩ ꯍꯥꯏꯕ ꯍꯧꯖꯤꯛꯇꯣ ꯆꯦ ꯁꯪꯒꯤꯇꯥ ꯆꯦ ꯁꯪꯒꯤꯇꯥ ꯌꯦꯡꯒꯦꯀꯣ ꯑꯩ ꯐꯣꯟꯗꯣ ꯇꯣꯉꯥꯟꯗꯕꯅꯤꯅꯀꯣ ꯐꯦꯁꯕꯨꯛ ꯄꯥꯏꯕꯗꯣ ꯌꯥꯗꯦꯕ ꯑꯩ ꯐꯣꯟꯗꯣ ꯄꯥꯏꯔꯝꯃꯦꯕꯀꯣ ꯗꯤꯁꯄ꯭ꯂꯦꯗꯣ ꯆꯥꯛꯈꯤꯕ ꯀꯩꯅꯣ ꯐꯣꯟꯗꯣ ꯑꯣꯟꯂꯥꯏꯟꯗꯒꯤ ꯀꯛꯑꯒ ꯖꯨꯒꯣꯠ ꯆꯥꯕ ꯀꯛꯇꯦꯅ ꯍꯦꯟꯅ ꯂꯩꯔꯣꯏꯅ ꯂꯩꯗꯕ ꯑꯩꯅ ꯈꯔ ꯂꯩꯔꯒꯕꯨꯗꯤ ꯃꯊꯪ ꯊꯥꯗꯩꯗꯤ ꯁꯤꯌꯣꯔ ꯄꯥꯏꯔꯛꯑꯅꯤ ꯑꯩ ꯑꯦꯀꯥꯎꯟ ꯂꯩꯕꯅꯦ ꯁꯨꯃꯇꯤ ꯌꯨꯝꯅꯥꯝꯑꯅ ꯑꯗꯨꯝ ꯍꯥꯡꯕꯅꯦ ꯁꯨꯃꯇꯤ ꯌꯨꯝꯅꯥꯝ ꯑꯦꯟꯇꯔꯀꯣꯂꯥꯏꯁꯤꯅ ꯂꯩꯕꯅꯤ ꯃꯌꯥꯝ ꯑꯦꯟꯇꯔꯄ꯭ꯔꯥꯏꯁ ꯁꯪꯒꯤꯇꯥ ꯆꯦꯁꯤꯔꯣ ꯑꯩꯈꯣꯏꯗꯤ ꯅꯦꯠ ꯅꯨꯡꯉꯥꯏꯖꯩ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯋꯥꯏ ꯐꯥꯏꯅꯤ ꯐꯨꯜ ꯅꯦꯠꯅꯤ ꯈꯪꯗꯦ ꯁꯤꯁꯤꯔꯣ ꯈꯪꯗꯦ ꯃꯥꯏ ꯃꯁꯛꯇꯣ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯁꯤꯁꯤꯔꯣ ꯐꯣꯇꯣꯁꯨ 2ꯗꯩ ꯍꯦꯟꯅ ꯊꯥꯒꯠꯇꯤꯌꯦ 2010ꯗ ꯊꯥꯒꯠꯈꯤꯕ ꯐꯣꯇꯣꯅꯦ ꯁꯤꯁꯦ ꯆꯦ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯦꯗ ꯍꯥꯏ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯃꯅꯨꯡꯗ ꯋꯥꯔꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯃꯄꯥꯟ ꯊꯣꯡꯗ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯃꯔꯝꯗꯤ ꯑꯋꯥꯕ ꯃꯤꯉꯣꯟꯗ ꯎꯠꯄ ꯌꯥꯗꯦ ꯁꯤ ꯀꯩꯗꯧꯔꯒꯦ ꯆꯠꯂꯍꯦ ꯃꯌꯥꯝ ꯚꯨꯠ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯑꯦ ꯀꯩꯅꯣ ꯑꯩ ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯃꯆꯨꯁꯦ ꯁꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦ ꯇꯝꯅꯔꯤꯔ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯅꯣ ꯔꯤꯁꯦꯠ ꯑꯝꯇ ꯁꯪꯒꯤꯇꯥ ꯇꯧꯒꯦ ꯆꯅꯨ ꯍꯥꯏꯕꯅꯦ ꯍꯥꯏꯔꯣ ꯃꯥꯛꯁ ꯎꯞꯄꯅꯦ ꯍꯥꯏꯕ ꯑꯁ ꯕꯣꯗꯤꯅꯗꯤ ꯏꯌꯥꯡ ꯀꯪꯉꯕꯅꯤꯅ ꯐꯝꯕꯕꯨ ꯋꯥꯏ ꯄꯤꯁꯨꯝ ꯌꯦꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯐꯖꯩꯌꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧ ꯁꯨꯃꯥꯏꯅ ꯌꯦꯛꯑꯝꯕꯅꯦꯕ ꯉꯁꯥꯏꯗꯣꯀꯣ ꯅꯠꯇꯦ ꯁꯛꯑꯣꯜꯂꯦꯕ ꯐꯖꯩꯌꯦꯕ ꯃꯤꯡꯁꯦꯜꯅ ꯁꯨꯃꯥꯏ ꯁꯨꯝ ꯆꯪꯉ ꯁꯨꯝ ꯌꯦꯡꯉꯝꯃꯦꯕ ꯍꯥꯏ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯀꯅꯥꯅꯣ ꯑꯩꯗꯤ ꯃꯤꯔꯥꯟꯗꯥ ꯃꯥꯜꯂꯨꯔꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯊꯧꯅꯥꯎꯖꯝ ꯃꯤꯁ꯭ꯔꯥ ꯍꯥꯏ ꯀꯅꯥ ꯆꯤꯆꯦ ꯑꯦꯕꯤ ꯀꯥꯏꯗ ꯍꯥꯡꯒꯦ ꯍꯥꯏ ꯃꯥꯜꯂꯦ ꯑꯩꯒꯤꯗꯤ ꯖꯦꯅꯤꯕꯥ ꯌꯨꯝꯅꯥꯝ ꯑꯅ ꯂꯩꯕꯅꯦ ꯌꯨꯝꯅꯥꯝ ꯖꯦꯅꯤꯕꯥ ꯑꯩꯗꯤ ꯐ꯭ꯔꯦꯟꯗꯣ ꯀꯩꯅꯣ ꯑꯣꯏꯔꯦꯅꯦ 5,000 ꯁꯨꯗꯣꯔꯕꯅꯤꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯑꯝꯇ ꯂꯧꯗ꯭ꯔꯦꯕ ꯑꯩꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯟ ꯊꯝꯕꯁꯤꯅ ꯅꯣꯡꯃꯥꯡ ꯁꯧꯔ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯣꯟ ꯊꯝꯕꯩꯅꯦ ꯑꯗꯨꯏꯅꯦ ꯃꯣꯟ ꯈꯜꯂꯤꯅꯣ ꯀꯩꯒꯤ ꯈꯜꯂꯤꯅꯣ ꯁꯤ ꯌꯥꯔꯦ ꯍꯦꯔꯣꯏꯅꯤ ꯑꯃ ꯊꯣꯛꯂꯛꯑꯦ ꯋꯥꯎ ꯅꯥꯏꯁ ꯀꯦꯕꯗ ꯉꯥꯎꯖꯕꯤ ꯆꯥꯕꯗ ꯉꯥꯎꯖꯕꯤ ꯅꯨꯄꯤꯅꯤ ꯀꯦꯕꯒ ꯆꯥꯕꯒꯗꯅꯦ ꯑꯩ ꯉꯥꯎꯖꯩꯁꯦ ꯃꯥꯅꯤ ꯆꯨꯝꯃꯦ ꯌꯥꯝ ꯊꯨꯅꯅꯤꯀꯣ ꯑꯩꯅ ꯅꯣꯏꯈꯠꯂꯤꯁꯦ ꯆꯍꯤ ꯑꯃꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯅꯐꯥꯎ ꯑꯩꯁꯦ ꯎꯕꯗ ꯈꯪꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯅꯣꯏꯔꯝꯗꯦ ꯌꯨ ꯄꯤꯗ ꯂꯥꯛꯄꯗꯒꯤ ꯐꯦꯃꯤꯂꯤ ꯂꯩꯕ ꯍꯥꯏꯁꯤꯗꯤ ꯍꯥꯏꯗꯤ ꯌꯨꯝꯗꯗꯤ ꯊꯕꯛ ꯑꯃ ꯑꯣꯏꯔꯣ ꯑꯃ ꯍꯦꯛꯇ ꯁꯨꯖꯜꯂꯤꯗꯅ ꯀꯣꯀꯥ ꯍꯥꯏꯗꯤ ꯑꯗꯨ ꯁꯤꯗ ꯂꯥꯛꯄꯗꯤ ꯊꯕꯛꯇꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯣꯡ ꯈꯥꯂꯤ ꯆꯥꯕꯒꯤ ꯇꯥꯕ꯭ꯔꯥ ꯀꯩꯒꯤ ꯀꯩꯅꯣ ꯇꯧ ꯅꯣꯡ ꯈꯪꯗꯦ ꯇꯥꯔꯦ ꯀꯩꯅꯣ ꯇꯧ ꯑꯗꯨꯅ ꯅꯣꯏꯈꯠꯂꯤꯅꯤ ꯕꯦꯝꯃ ꯅꯣꯡ ꯇꯥꯕ꯭ꯔꯣ ꯑꯣ ꯅꯣꯡ ꯇꯥꯕ ꯌꯦꯁ ꯃꯥꯜꯂꯦꯕ ꯁꯤ ꯐꯣꯟꯁꯦ ꯂꯥꯛꯇꯅ ꯂꯪꯈꯤꯗꯣꯔꯦ ꯑꯩꯅ ꯕꯦꯝꯃ ꯅꯪ ꯐꯣꯟꯗꯣ ꯌꯦꯡꯉꯨꯅꯦ ꯌꯦꯡꯕꯗ ꯁꯤꯕꯣ ꯀꯃꯦꯟ ꯄꯥꯕ ꯌꯥꯗ꯭ꯔꯦ ꯀꯃꯦꯟ ꯄꯥꯕ ꯌꯥꯅꯦꯕꯀꯣ ꯅꯝꯕꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤ ꯁꯤ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯁꯦ ꯑꯩꯉꯣꯟꯗꯁꯨ ꯉꯁꯥꯏ ꯑꯣ ꯇꯧꯔꯤꯗꯨꯅꯤ ꯌꯥꯔꯦ ꯀꯩ ꯍꯥꯏꯅꯣ
Cici se kai dai noi akhoi wapo sugunu wapo pidai ne. Ce aina haidi aigi account do Sangita Chani haina hang Chanu hai ro mai je. Profile na marks upane hai ba hai ce animak sure live thengna baje. Sangita nang de usu ko lamtrina nang di brain yam phaina. Yam kuire. Ai gi chanu pi je mu sa kan da ne ba. Hai ce anirak sure hai ba. Anirak sure live thengna jam nungai hai. Thank you. Thank you. Akhoi kang matungda hangada boi ta di ko akhoi kang gi khetri gi mukbang tar ke akhoi itai ju namdana puthorakke Akhoi yumda sida di yara ro akhoi quarter da. Akhoi itai ga akhoi je ga ma akhoi sai ga akhoi kaino competition tauge ngamna da mi punishment ngoi chung na bi Cici big friend di yam de hai ai friend yam me ba aduna Sare sire. ai kaino go ai silai tu yum nam jani ba na lai sida medam amaga sar amaga sida oki ngo opang bomi je sijine ba ado ai friend je tu 5,000 ya spas lai de ba Humang na sire mayam. humang na Anoi ba mi na su khara hen ba san. Sayai no. Se ai khang bi ba ya khoi. Ya ka heno che khangbi ba yarabani video khuding ju comment pi bani live su adum yarabani khange Thoi bi lai samai ro. ai khummi du dinga sai de gi Thoi bi lai samai di kai lam dai no. Kai lam dai no mana ba to khang ne bai ni. account amta friend request tawbira o aduga aigi profile amta yeng hoge che Oi no nangi profile yeng ho ge hai ba. inama ai di kawi ngasigi post tor 3 sumaina tawbadoi Ma cái sáng tao có phun lây đi rồi. Hay bên em đi làm phải. cái đồ đi kia hay mà lại có khơi cái nó thăm cái live tha đi humang ju yong xòa đấy Live sẽ lôi sang là cái dây sắt ra đi. Qua đây. sumiro la li lo yeng cái hả ho yeng aku ko Sangita Chanu hai bo ko Sangita Chanu. Ma super sa lay jiro natte. angang pa mi jiro Natte he. Adu natte me. yaw di Sangita Chanu na sida am yaw iduna kaino tawe dp yaw da bam ga yaw to Sangita Chanu me am thole bo ko sida marks upade am ta yaw da ha Sticker thami jiro. sticker hapa thami jiro Masak. hoi mane video horakpada tauba do adudune aiga aina ngauri je Yam so mai sai ba. na ka tauba hai Lay ba. natte guys di nang kaino tawro Jenny ba yum nam da kaino tawro friend request tharo Ai sire sa ba na mayam. akhoi je humang chau ne ngauri da humai hum lai re ai live thar di ne kaino tha ba ya de ba cooler da makon am hawe ba ko lipstick se lupa mga pibam sang de ari lupa mga pibam hawa i jero lipstick sang ba ora ga tai ngang bido sukok kok ta bido adu sangane natari tum kok le Kai no kai. profile yenge ai kano tawre ba thengna je banang gido ado live lo shalage mayam humang soguna sidore live tha na bona da pen mutat pada noi che noi mo ke asuge akhoi bani khatane ko che ga ga akhoi ani adudi ma'am akhoi lo shalage aigi profile
Geneva yung naman na. Yumnam Geneva. Junam Geneva. Yumnam Geneva ꯑꯩꯈꯣꯏ ꯁꯥꯏꯒ ꯏꯕꯥꯅꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ Bullet thꯧꯕꯤ ꯑꯃ ꯌꯥꯎꯔꯝꯒꯅꯤ. ꯀꯣꯚꯔ ꯐꯣꯇꯣꯗꯅ ꯑꯩꯈꯣꯏ ꯁꯥꯏ ꯏꯕꯥꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯐꯥꯏꯜꯗꯅ ꯕꯨꯂꯦꯠ ꯑꯩꯅ ꯕꯨꯂꯦꯠ ꯊꯧꯕ ꯑꯃ ꯌꯥꯎꯔꯝꯒꯅꯤ पागल हो रहे हैं मैं धीरे 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 पागल हो रही है बाय बाय नम्मा बाय 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 तौरगे मा बाय बाय matang sabda unarasi mayam bye. कांगी कꯩनोदा थागलागे अखोय बाय बाय से फजन थारे